Meeyam ki pukning wakhal da security force Leiri Haibadu khang-hannaba amadi Pamdaba Thoudok shing lakshinnaba security force na hotnari Haibadu Meeyam da Uttnaba ngasi Imphal ki tongan mapham sing da flag march Chatkhre flag march adu ngasi ayuk pung 12 taba adwaidagi hauraga Imphal ki tongan mapham sing da central security force amadi Manipur police ki apunba team amana Chatkhre Imphal East District ki oina flag march adu ngasi nungtil pung 4:30 taba adwaida Imphal East District Police amadi Central Security Force ki apunba team amana Palace Compound leiba City Convention Center mamangdagi flag march chatpa hokhi Gari chamaga yankai amadi security person lising amarom henbana saruk yaduna chatkiba flag march aduna mapham adutagi konung mamang nongmaibung amadi porompat phauduna laklaga lamlong kaithel fawbu chatki tungda team aduna Imphal West District romda district asigi police ka loinana makhatan Imphal City akoibada chatki press na fangba pa amagi matung ina flag march adu Imphal City ki akoibada chatlaba matung tidim lambi romda laklaga kwa kaithel sangai prau amadi gari romda laklaba matung Birdigan International Airport mamangda thunglaba matung flag march adu loishinki haire